Government of Manipur COVID-19 Command Control Room dagi thadorokpa paong katang mayamda share tawjage ngasai su miyoi 13 positive oikibage in video share tawjakre aduga hojik su miyoi manga nupi miyoi manga amasumu positive oi habagi paulai aduga mogi sigi positive oi besi Jenims ki BRDL da test tawa matamda thengnarakibani aduga makhoi singsi mayam Chennai dagi halakpa miyoi ni su hairi aduga makhoi je hojik COVID care facility district hospital Chuchampur da lai haina su haidi adugo ngasi apunba test tawkiba miyoi masingsi sumnagi chamriga manga khatani adu chamriga manga simnungda saniga manga amana BRDL rims tawi aduga sani amana Jenims tawi hai aduga apunba khoi Manipur gi hauji COVID-19 gi apunba Nahankhiba mi masingsi kunga manga sure aduga hauji active case ta lairiba mi masingsina kun ko humdo shire aduga mayam aina pablo sokiba sunga pigine aduga hayeng full detail da hayeng ayung ta thagat sarage share video sima tang salu sinjaragen thank you